ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯔꯤꯁꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯥꯛꯃꯣ ꯋꯥꯇꯔ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯨꯔꯆꯥꯟꯄꯨꯔ ꯊꯤꯡꯈꯥꯡꯐꯥꯏꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯦꯝ ꯏꯅꯥꯎ ꯆꯍꯤ 95 ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯑꯁꯦꯝ ꯂꯨꯈꯣꯏ ꯀꯧꯏ ꯍꯥꯏꯔꯤ ꯑꯁꯦꯝ ꯏꯅꯥꯎ ꯑꯌꯨꯛꯇ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯀꯦꯝꯞꯇ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯃꯣꯏꯔꯥꯡ CICꯗ ꯄꯨꯈꯠꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯣꯛꯇꯔꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯗꯨꯀꯥꯟꯗ ꯃꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯑꯗꯩꯗ ꯃꯥꯅ ꯆꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯇꯧꯐꯝ ꯆꯥꯕ ꯉꯟꯇꯥ ꯂꯦꯞꯄꯝꯕ ꯀꯥꯟꯗ ꯊꯋꯥꯏꯅ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯌꯨ ꯍꯨꯃꯥꯡ ꯀꯩꯀꯥꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯡꯈꯠꯈꯤ ꯃꯥꯁꯦ ꯑꯗꯩꯗꯤ ꯗꯣꯛꯇꯔꯗ ꯄꯨꯕꯗ ꯃꯥꯅꯒ ꯁꯤ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯊꯥꯖꯗꯦꯌꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯎꯕ ꯃꯇꯝꯗ ꯑꯗꯣ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯨꯝ ꯀꯩ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡꯗ ꯁꯨꯝ ꯂꯩꯇꯕ ꯁꯨꯝ ꯂꯩꯀꯣ ꯑꯁꯤꯅ ꯃꯈꯜ ꯑꯃꯅꯦ ꯑꯗꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯩꯇꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯂꯩꯇꯕꯅꯤꯅ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯐꯅꯤ ꯀꯥꯏ ꯍꯥꯏꯕ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯌꯥꯝ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯣꯏꯀꯣ ꯀ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯣꯛꯆꯕ ꯑꯗꯨꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯩꯁꯦ ꯑꯁꯤꯁꯤꯃ ꯁꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕ ꯈꯨꯂꯩꯇꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯩꯇꯕꯅꯤꯀꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯍꯥꯔꯠ ꯁꯣꯟꯕ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯂꯩꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯩꯇꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯟꯕ ꯍꯥꯏꯕꯗꯣ ꯈꯟꯖꯜꯂꯣꯏꯕ ꯑꯗꯣ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯂꯩꯇꯕꯅꯦꯕ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯂꯩꯔꯝꯃꯣꯏ ꯑꯗꯣ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯉꯥꯛꯇꯅꯦꯕ ꯃꯣꯏꯗ ꯈꯜꯂꯝꯒꯗꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯈꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅꯒ ꯂꯩꯇꯕ ꯑꯣꯏꯕ ꯖꯥꯠꯂ ꯀꯥꯟꯗꯒ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯀꯩꯗꯧꯅꯨꯡꯗ ꯃꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯆꯥꯎꯊꯣꯛꯑꯒ ꯑꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄꯥ ꯑꯗꯒꯤ ꯏꯃꯥ ꯕꯕꯥ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯅꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯂꯥꯏꯅꯥ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯀꯩꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯦꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯩꯇ꯭ꯔꯦ ꯀꯥꯏꯅꯒ ꯄꯥꯎ ꯇꯥꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯋꯥꯈꯜꯗꯅꯤꯀꯣ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐ ꯅꯨꯡꯉꯥꯏꯗꯅ ꯂꯩꯕ ꯅꯠꯇꯕꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯇꯕ ꯖꯥꯠꯂ ꯀꯥꯏꯅꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄꯗꯨꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯇꯝꯖꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤ ꯑꯅꯥꯕ ꯂꯩ ꯀꯩꯗꯧꯏ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯌꯦꯡꯕꯤꯌꯣꯕ ꯄꯩꯁా ꯆꯪꯁꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯄꯨꯔꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯏꯁꯥ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯁꯥ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯗꯣꯛꯇꯔꯗ ꯑꯩ ꯆꯦꯛꯑꯞ ꯇꯧꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯔꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩꯒꯤ ꯀꯔꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯅ ꯌꯦꯡꯊꯣꯛꯄꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ ꯑꯗꯣ
ꯑꯗꯨꯝ ꯏꯁꯥꯁꯦ ꯕꯣꯝ ꯇꯨꯅ ꯅꯥꯕ ꯑꯗꯒꯤ ꯕꯣꯝ ꯇꯨꯅ ꯐꯃꯨꯡꯗ ꯇꯥꯗ꯭ꯔꯤꯐꯥꯎꯁꯦ ꯑꯩꯈꯣꯏꯁꯦ ꯗꯣꯛꯇꯔꯗ ꯆꯠꯅꯤꯡꯕ ꯑꯗꯒꯤ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯁꯦ ꯐꯥꯎꯗꯕꯅꯦꯕꯀꯣ ꯑꯗꯣ ꯐꯥꯎꯗꯕꯁꯦ ꯃꯌꯥꯝ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯕꯣꯝ ꯇꯨꯔꯒ ꯅꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤ ꯑꯅꯥꯕ ꯂꯩ ꯀꯩꯗꯧꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯣ ꯆꯥꯕ ꯊꯛꯄꯗꯁꯨꯅꯦ ꯆꯥꯕ ꯊꯛꯄꯗꯁꯨ ꯃꯌꯥꯝ ꯆꯥꯕꯗ ꯄꯥꯝꯃꯨꯕꯤꯒꯅꯣꯕ ꯆꯥꯕꯗ ꯄꯥꯝꯃꯨꯕꯤꯒꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤ ꯑꯣꯏꯕ ꯑꯗꯨꯝ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯒꯗꯧꯕ ꯄꯣꯠ ꯑꯗꯨꯝ ꯃꯆꯤ ꯑꯣꯏꯕ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯊꯃꯣꯏꯗ ꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯖꯕꯗꯣ ꯑꯗꯨꯗꯨꯅꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯥꯏꯔ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯥꯔ ꯌꯥꯎꯗꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯣ ꯊꯥꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯇꯧꯗ꯭ꯔꯕꯅꯦꯕꯀꯣ ꯍꯥꯔꯁꯤꯅ ꯍꯦꯛꯇ ꯃꯁꯥꯁꯦ ꯌꯣꯝꯃꯒ ꯐꯍꯜꯂꯛꯏꯅꯦꯕ ꯄꯣꯠ ꯑꯃ ꯐꯍꯟꯕ ꯍꯥꯏꯕꯁꯤ ꯍꯤꯗꯥꯛ ꯌꯥꯎꯗꯅ ꯍꯥꯔ ꯌꯥꯎꯗꯅ ꯐꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯁꯜꯂꯤꯁꯦ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯑꯩ ꯀꯔꯤ ꯅꯥꯏ ꯀꯔꯤ ꯅꯥꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯌꯦꯡꯊꯣꯛꯄ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯚꯤꯗꯤꯑꯣ ꯑꯩꯒꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ